siapa tahu ibu tabak lah baca. Hello mayam puna magpu agi channel si taram nokcheri mayam ngasido agi tanupi se magi mamit na na school lagi la e bako moi school da mami na ba angang mayam ama leire ba adudugi isa na bisu mami se na ra la e ado kena tawre bako chana bidu siga leire nini huni sure ba kamra isa na bisu mami na ra leire ise ado kena tawre masase mami na ba tana triba ko masase sana sari bane sana mong sai ba mai masase ho haida budi lo khona thare ado mami se manung se ram nungai te mami ta ken manung da ken nei ba dumai tawe na hai ba kangbra adagi di school su ka ba ngamre school su lepe adagi magi thang ta gi class loi lepe ko am ta chatre adagi lai sum ta pa ba ngamre ma di lai to paning e ba ko koina pa ga noi na dung ha ma dum jenge koine pa han de ba ko lai su katang lai to jeng ura ga ba ku ngai te ta hai ba ko adu do मासिगे सिगा हिप्पगा तारगा लेरे नुआइते चाकु जम सादे बको सेजें हलके से हिप्पगा ममिता फ्रिज की आइंगो इसिंगदो लरुरगा को थोमिनेबा मागी कनो सिगा ममिचिगा असिजे थोमगा मांगोंदा नुआइजरिबा छन्नो अच्छो फिजोन थोरा 언더로 해나 언더크라고 이피스 이싱도 보라 해봐 머미체 마담 빵우 자드레바 머미체 잠 빵인데 머미체 빵가 누아이테네 도 프리스키 이싱 시가 레이레 아이 피 누아이테 스마이나 이싱세 떠라가 스마이나 룹페바고 스마이나 룹 aduga semaina sungdoga moza puri amon badunia ba do semaina tawaga lupaga aduga amita thumbi ba chacha oh ai ngasi gi video se mayam nungdi nungai re ba ko ado aina video se continue thangat lage na khallaba ai gi video se ai gi channel se ko खरानी खोगी इमा लेबा मणिपुर दा अब केना तबसे लान तबसिदा आइना अदुम कंटेन सेमिंग दबगी वाखन नुआइ तबगी कंटेन दा थांगाते वीडियो दा थांगाते दना को थांगालु द वीडियो दा थांगालु दबदगी को आइगी व्यूअर्स कसे लोइ मांगरे बको अदुदुना नुआइरसु नुआइत्रसु आइना वीडियो से थागत पसे आइ लेपरोइ हाना नुआइरोइ बुदि खांगी ngasi वीडियो से अदुरेगासु आइना नुआइबा कंटेंट दो ngasi दि सेमा ngamdrebako kagina beda chana bise masa se ngamdana leirabani ne aduna ne dum video macha ma khadum thanga charaki aina ko lepado leping dabagi ngasi video thangalak toine ba akhoi da se ga thabak sui se mayam jeng halake sosma mara sosma upaga to he jeng hobuko sosma se upaga so sai sosma ga thamba ga ta no ga jeng ba se khufaza do mayam jeng halake hoi da si jengu se magi masak se amu magi masak se change oi bani amuna hanuba man bani amuna khara na ha man bani amuna pakhang macha man bani amuna khara mai dai thara bani man bani do mang ngasi na masak se kari man ge mayam na comment da haibira o bom man bani bom hoi da ga ji puri ka jaw tu ka chei na sak to mayamna aigi ngasi video nate ngasi video na kari hani na hani ngin ai hai ge taw ba mayam aigi sai ta aigi phiron chai ba dai di jum gi hoi jum se thi dana ko jum se phajade dudugi dum mai di mayamna asiga lakna biganu kari gina habadi aigi sunongma phajaba jumda leirakpa phajana haidi setting oina mafam chana khogi posai thamdana khotana phajana leirakpagi matamdo lakpa kanda dumana so jenghalake hojikti akhoi yam wari kaina
ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯂꯤꯗꯪ ꯀꯞꯊꯔꯛꯅ ꯋꯥꯔꯤ ꯑꯝꯇ ꯂꯤꯕ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯗ ꯈꯔ ꯋꯥꯔꯤꯕꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯐꯖꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯩꯅꯣ ꯅꯪꯅ ꯅꯃꯥꯏ ꯅꯃꯤꯠꯀꯗꯣ ꯅꯤꯛꯏꯗꯨꯅ ꯀꯔꯤ ꯄꯦꯟꯗ꯭ꯔꯒꯦ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯀꯞꯅꯤꯡꯕ ꯈꯥꯡꯉꯤ ꯀꯔꯤꯒꯤ ꯀꯔꯝꯕ ꯄꯣꯛꯇ ꯄꯣꯛꯄꯅꯤꯅ ꯉꯔꯥꯡꯗꯤ ꯅꯨꯡꯉꯥꯏꯔꯨꯔꯦ ꯃꯣꯟꯗꯪ ꯀꯌꯥ ꯂꯥꯛ ꯀꯔꯣꯔꯒꯤ ꯃꯣꯟꯗꯪ ꯃꯪꯉꯨꯔꯕꯅꯤꯅ ꯀꯌꯥ ꯅꯨꯡꯉꯥꯏꯔꯨꯔꯦ ꯃꯣꯟꯗꯪ ꯂꯣꯏꯔꯛꯄꯗ ꯆꯥꯅꯤꯡꯉꯥꯏ ꯆꯦꯡ ꯂꯩꯔꯝꯗ꯭ꯔꯦ ꯚꯤꯋꯥꯔꯁ ꯂꯩꯇꯕꯅꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯄꯅꯤ ꯉꯁꯤꯅ ꯅꯪꯒꯤ ꯃꯣꯕꯥꯏꯜꯒ ꯆꯥꯏꯅꯗ ꯍꯧꯖꯤꯛꯅꯦ ꯑꯩꯅ ꯅꯪꯒꯤ ꯃꯤꯠꯅ ꯑꯗꯨꯝ ꯕꯣꯜ ꯄꯥꯏꯔ ꯚꯤꯗꯤꯑꯣꯒ ꯀꯥꯞꯀꯅꯨ ꯍꯧꯖꯤꯛ ꯀꯩ ꯃꯥꯜꯂꯤ ꯌꯦꯡꯉꯣ ꯃꯁꯛꯁꯦ ꯏꯟꯁꯥꯔꯥꯏ ꯀꯣꯁ ꯃꯥꯟꯗ꯭ꯔꯥ ꯚꯤꯗꯤꯑꯣꯒ ꯀꯥꯞꯀꯅꯨ ꯍꯧꯖꯤꯛ ꯃꯃꯥꯏꯁꯦ ꯃꯉꯩ ꯀꯅꯤꯅꯦ ꯃꯌꯥꯝ ꯈꯣꯏꯗꯥꯁꯦ ꯃꯉꯩ ꯅꯤꯛꯀꯦꯁꯨ ꯉꯝꯃꯤ ꯃꯥ ꯇꯧꯒꯦ ꯍꯥꯏꯔꯤꯉꯩ ꯇꯧꯕ ꯉꯝꯕ ꯃꯤꯅꯤꯁꯦ ꯃꯌꯥꯝ ꯈꯣꯏꯗꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯀꯥ ꯍꯦꯟꯖꯟꯕꯤꯔꯛꯀꯅꯨ ꯈꯣꯏꯗꯥꯗ ꯈꯣꯏꯗꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯄꯥꯡꯒꯜ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯖꯔꯕ ꯑꯗꯨꯒꯨꯝꯂꯕ ꯅꯤꯄꯥ ꯑꯃꯅꯤ ꯃꯍꯥꯛꯁꯦ ꯔꯨꯞ ꯙꯥꯔꯟꯁꯦ ꯃꯈꯜ ꯃꯈꯜꯒꯤ ꯂꯧꯖꯕ ꯉꯝꯖꯕ ꯑꯗꯨꯒꯨꯝꯂꯕ ꯃꯈꯜꯒꯤ ꯃꯤꯑꯣꯏꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗꯥꯗ ꯑꯀꯟ ꯁꯤꯡꯅꯕꯤꯔꯛꯀꯅꯨ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯥꯒꯠꯀꯗꯕꯅꯤ ꯃꯥꯅꯤ ꯃꯃꯥ ꯃꯄꯨꯔꯕꯗꯤ ꯑꯗꯨꯃꯥꯏꯅ ꯊꯥꯒꯠꯀꯗꯕꯅꯤ ꯃꯔꯨꯝꯗ ꯅꯪꯅ ꯖꯍꯥ ꯇꯧꯕꯗ ꯃꯤꯅ ꯈꯪꯄꯣꯠꯇꯦ ꯃꯔꯨꯝꯗ ꯑꯩꯈꯣꯏꯅ ꯅꯣꯏ ꯇꯧꯕꯗ ꯃꯤꯅ ꯈꯪꯄꯣꯠꯇꯦ ꯃꯤ ꯃꯃꯥꯅ ꯄꯪꯊꯥ ꯊꯥꯒꯠꯀꯗꯕꯅꯤ ꯃꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤ ꯌꯦꯁ ꯑꯥꯏ ꯄ꯭ꯔꯥꯎꯠ ꯑꯣꯐ ꯌꯨ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯀꯃꯦꯟꯇ ꯍꯦꯛ ꯍꯥꯏꯔꯛꯑꯦ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯈꯣꯏꯗꯥꯁꯦ ꯑꯩꯅ ꯉꯝꯃꯝꯒꯗꯕ ꯃꯥꯜꯂꯤ ꯏꯆꯦꯅ ꯉꯝꯅ ꯄꯥꯜꯂꯝꯒꯗꯕ ꯃꯥꯜꯂꯤ ꯈꯣꯏꯗꯥꯗꯒꯤ ꯑꯩꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯨ ꯂꯩꯃꯤꯟꯅꯔꯀꯥꯟꯗ ꯈꯪꯒꯅꯤ ꯈꯣꯏꯗꯥꯅ ꯉꯝꯅ ꯄꯥꯟꯕ꯭ꯔꯥ ꯑꯩꯅ ꯉꯝꯅ ꯄꯥꯟꯕ꯭ꯔꯥ ꯑꯗꯣ ꯀꯅꯥꯃꯨꯛ ꯂꯩꯃꯤꯟꯅꯈꯤꯒꯦ ꯍꯥꯏꯔꯤꯅꯣ ꯅꯪ ꯍꯥꯏꯔꯤꯁꯦ ꯂꯩꯃꯤꯟꯅꯕ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯃꯃꯨꯛ ꯄꯨꯁꯜꯂꯛꯑꯒꯦ ꯍꯥꯏꯔꯣ ꯂꯩꯃꯤꯟꯅꯅꯕ ꯅꯠꯇꯦ ꯑꯗꯨꯒꯤ ꯋꯥꯗ ꯅꯠꯇꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯉꯝꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯍꯥꯏꯗꯤ ꯖꯍꯥ ꯊꯕꯛꯇꯀꯣ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯑꯩꯅ ꯖꯍꯥ ꯍꯥꯏꯕꯗꯨꯁꯨ ꯑꯐꯕ ꯑꯣꯏꯔꯒꯗꯤ ꯃꯥꯅ ꯑꯗꯨꯝ ꯌꯥꯕꯤꯀꯣ ꯑꯗꯣ ꯑꯩꯗꯤ ꯅꯣꯡꯃꯇꯁꯨ ꯑꯩꯅ ꯃꯥꯅ ꯉꯝꯃꯣꯏꯗꯕ ꯃꯉꯣꯟꯗ ꯄꯣꯠꯂꯨꯝ ꯃꯥꯒꯤ ꯃꯀꯣꯛꯇ ꯄꯨꯕ ꯉꯝꯖꯔꯣꯏꯗꯕꯗꯣ ꯑꯩꯅ ꯅꯣꯡꯃꯇꯁꯨ ꯃꯉꯣꯟꯗ ꯍꯥꯏꯖꯔꯨꯗꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯃꯥꯅ ꯉꯝꯒꯗꯕ ꯀꯩꯅꯣꯗ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯕꯅꯤꯅ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯑꯋꯥꯕꯗꯨꯁꯨ ꯑꯩꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯀꯦꯌꯔ ꯇꯧꯅ ꯑꯩꯅ ꯍꯥꯏꯗꯤ ꯑꯋꯥꯕꯁꯤꯡꯁꯦ ꯀꯃꯥꯏꯅ ꯁꯣꯜꯕ ꯇꯧꯒꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯆꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯗꯥꯁꯦ ꯉꯁꯥꯏꯗꯩ ꯀꯥꯞꯄꯤꯗꯣ ꯑꯩꯕꯨ ꯍꯛꯆꯥꯡꯁꯤꯗ ꯐꯤ ꯑꯝꯇ ꯌꯥꯎꯔꯝꯗꯣꯏꯅꯤ ꯑꯩꯈꯣꯏꯗꯥꯁꯦ ꯍꯥꯏꯗꯤ ꯑꯩꯁꯦ ꯌꯨꯝ ꯄꯥꯜꯂꯛꯑꯒꯀꯣ ꯑꯁꯤꯗ ꯑꯩꯈꯣꯏꯗꯥ ꯅꯥꯛꯇ ꯂꯥꯛꯑꯒ ꯋꯥꯔꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯌꯨꯝꯗ ꯅꯨꯡꯉꯥꯏꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗꯣ ꯇꯧꯗꯦꯕꯀꯣ ꯁꯤꯒ ꯂꯥꯛꯑꯒ ꯑꯩ ꯑꯗꯨꯝ ꯉꯝꯅꯕꯒꯤ ꯑꯩꯈꯣꯏꯗꯥ ꯃꯅꯥꯛꯇ ꯂꯩꯔꯀꯥꯟꯗ ꯉꯝꯅꯕꯒꯤ ꯑꯗꯨꯝ ꯑꯩ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯗꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯂꯨꯅ ꯇꯧꯕꯤꯌꯦꯕ ꯌꯥꯝꯅ ꯑꯗꯣ ꯑꯗꯨꯅꯤ ꯍꯥꯏꯗꯤ ꯗꯥꯅꯁꯨ ꯑꯩꯕꯨ ꯃꯁꯛ ꯈꯪꯅ ꯂꯣꯏꯅꯕꯤꯕ ꯑꯩꯅꯁꯨ ꯗꯥꯕꯨ ꯃꯁꯛ ꯈꯪꯅ ꯂꯣꯏꯅꯕ ꯑꯗꯨ ꯈꯛꯀꯤ ꯃꯤꯅ ꯎꯕꯗ ꯑꯩꯈꯣꯏꯗꯥꯗꯒꯤ ꯑꯩꯅ ꯉꯝꯅ ꯄꯥꯜꯂꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦ ꯈꯪꯗꯕꯒꯤ ꯑꯗꯨꯝ ꯍꯥꯏꯖꯕꯅꯦꯕꯀோ ꯅꯪ ꯑꯩꯅ ꯉꯝꯅ ꯄꯥꯟꯕ꯭ꯔꯥ ꯅꯪ ꯉꯝꯅ ꯄꯥꯟꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕꯗ ꯉꯝꯕ ꯉꯝꯗꯕ ꯍꯥꯏꯕ ꯂꯩꯇꯦ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯗꯤ ꯇꯥꯟꯅꯔꯒ ꯇꯧꯒꯗꯕꯅꯤ ꯈ꯭ꯋꯥꯡ ꯊꯧꯔꯤꯗ ꯄꯨꯜꯂꯤꯕ ꯇꯥꯕꯤꯁꯤ ꯅꯪꯅ ꯄꯨꯟꯒꯦ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯃꯉꯣ ꯉꯝꯅꯤ ꯑꯗꯨꯅꯤ ꯑꯩ ꯇꯧꯁꯜꯂꯕꯅꯤꯅ ꯈꯪꯉꯨꯕꯅꯤ ꯅꯤꯈꯠꯂꯛꯏꯅꯦ ꯍꯛꯆꯥꯡꯁꯦ ꯑꯗꯨꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯁꯛ ꯍꯦꯟꯕ ꯁꯛ ꯐꯖꯕꯣ ꯅꯪꯅ ꯑꯩꯒꯤ ꯕꯩꯁꯦ ꯇꯧꯔꯕꯅꯤꯅ ꯑꯩꯅ ꯀꯔꯤꯝꯇ ꯍꯥꯏꯖꯅꯤꯡꯗ꯭ꯔꯦ ꯃꯣꯕꯥꯏꯜ ꯀꯥꯏꯔꯕ ꯈꯪꯗꯦꯅꯦ ꯁꯤ ꯅꯨꯡꯁꯤꯗ ꯊꯨꯒꯥꯏꯒꯦ ꯀꯥꯏꯖꯒꯤꯅꯤ ꯁꯤ ꯃꯦꯊꯥꯛꯀꯦ ꯄꯤꯠꯂ ꯃꯨꯊꯠꯀꯦ ꯀꯔꯤꯅꯦ ꯇꯧꯁꯦ ꯅꯪꯒꯤ ꯐꯣꯟꯗꯣ ꯍꯧꯖꯤꯛꯇ ꯑꯝꯇ ꯑꯣꯟ ꯇꯧꯔꯛꯎꯅꯦ ꯅꯪꯒꯤ ꯑꯉꯥꯡꯉꯩ ꯐꯣꯇꯣ ꯌꯦꯡꯍꯟꯒꯦꯅꯦ ꯃꯌꯥꯝꯗ ꯁꯦ ꯀꯅꯥ ꯃꯥꯟꯒꯦ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯗꯥꯅꯤꯁꯦ ꯑꯩꯈꯣꯏ ꯗꯥꯅ ꯊꯥ 5 ꯐꯥꯔꯛꯄꯒꯤ 5ꯒ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯊꯥ 5ꯒ ꯆꯍꯤ 9 ꯐꯥꯔꯛꯄꯒꯤ ꯃꯇꯝ ꯅꯠꯇꯦ ꯊꯥ 5
ꯊꯥ 5 ꯐꯥꯔꯛꯄ ꯃꯇꯝꯗ ꯅꯝꯈꯤꯕ ꯐꯣꯇꯣꯅꯤ ꯃꯌꯥꯝ ꯈꯣꯏꯗꯥꯒꯤ ꯃꯁꯛꯁꯤꯒ ꯁꯤꯒ ꯃꯌꯥꯝ ꯌꯦꯡꯉꯨ ꯃꯥꯟꯅꯕ꯭ꯔꯥ ꯍꯥꯏꯅ ꯁꯤꯒꯗꯤ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯩꯈꯣꯏ ꯈꯣꯏꯗꯥꯁꯤ ꯌꯦꯡꯉꯨ ꯗꯟ 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 ꯂꯥꯎꯏꯉꯣ ꯁꯤꯗꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯑꯩꯅ ꯏꯁꯥ ꯃꯤꯅ ꯇꯥꯔꯦ ꯏꯁꯥ ꯊꯥꯒꯠꯂꯦ ꯍꯥꯏꯅꯤ ꯍꯧꯖꯤꯛꯁꯤ ꯁꯨꯝ ꯅꯨꯡꯁꯤꯕꯅꯤꯗ ꯑꯩꯈꯣꯏꯗꯥꯒꯅꯦ ꯑꯩꯈꯣꯏꯗꯥꯒ ꯉꯥꯡꯅꯕ ꯉꯝꯕ ꯃꯤ ꯗꯨꯅꯤꯌꯥꯗ ꯂꯩꯔꯔꯣꯏ ꯑꯩ ꯂꯩꯌꯦ ꯑꯩꯁꯨ ꯉꯥꯡꯅꯕ ꯉꯝꯖꯗꯦ ꯃꯥꯒ ꯑꯗꯣ ꯃꯥꯒ ꯉꯥꯡꯅꯕ ꯉꯝꯖꯗꯕ ꯑꯩꯁꯦ ꯃꯤꯅꯅꯦ ꯑꯩꯅ ꯉꯝꯃꯤ ꯀꯥꯏꯅꯁꯨ ꯍꯥꯏꯕꯤꯔꯤꯅꯤ ꯑꯗꯨꯅ ꯃꯅꯨꯡꯗ ꯃꯥꯅ ꯑꯩꯕꯨ ꯅꯩꯕꯁꯦ ꯑꯣꯠꯄꯁꯦ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯃꯩꯗꯨ ꯀꯔꯟ ꯆꯠꯇꯣꯏꯅꯦ ꯑꯩꯅ ꯈꯣꯛꯄꯗ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯑꯗꯣ ꯀꯩꯅꯣ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯀꯩꯅꯣꯗꯣ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯀꯩꯅꯣ ꯍꯥꯏꯕ ꯑꯩꯒ ꯅꯪꯒꯁꯤ ꯈꯪꯗꯦ ꯃꯄꯥꯟꯗ ꯑꯩꯅ ꯉꯝꯃꯦ ꯃꯅꯨꯡꯗ ꯉꯝꯃꯦ ꯑꯩꯈꯣꯏꯗꯤꯅꯦ ꯉꯝꯊꯣꯛ ꯉꯝꯁꯤꯟꯒ ꯂꯩꯖꯗꯦ ꯑꯗꯣ ꯑꯩꯈꯣꯏꯗꯥꯁꯤꯅ ꯍꯦꯛ ꯐꯨꯏ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯑꯩꯈꯣꯏꯗꯥꯅ ꯍꯦꯛ ꯐꯨꯏ ꯑꯩꯉꯣꯟꯗ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯗꯥꯅ ꯑꯌꯨꯛꯇꯒꯤꯅꯦ ꯁꯧꯕꯁꯤꯅꯅꯦ ꯑꯗꯒꯤꯗꯤꯅꯦ ꯅꯨꯡꯗꯥꯡ ꯇꯨꯝꯃꯝꯗꯥꯏꯐꯥꯎ ꯁꯧꯋꯤ ꯑꯩꯉꯣꯟꯗ ꯑꯗꯨꯗꯒꯤꯗꯤꯅꯦ ꯑꯩꯈꯣꯏꯗꯥꯅꯅꯦ ꯑꯩꯉꯣꯟꯗꯅꯦ ꯅꯨꯡꯁꯤꯕꯒꯤ ꯃꯤꯠꯌꯦꯡ ꯑꯝꯇ ꯌꯦꯡꯕꯤꯗꯦ ꯑꯗꯨꯒꯤ ꯃꯆꯥꯁꯤꯡꯕꯨꯗꯤ ꯂꯨꯅ ꯇꯧꯖꯩ ꯑꯗꯣ ꯑꯩꯈꯣꯏꯗꯥꯒꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗꯥꯒꯤ ꯅꯨꯄꯤ ꯑꯃꯇꯪ ꯁꯦꯝꯕꯤꯔꯛꯀꯦꯔꯥ ꯑꯗꯣ ꯑꯩꯈꯣꯏꯗꯥꯁꯤꯅ ꯀꯔꯝꯕ ꯀ꯭ꯋꯥꯂꯤꯇꯤꯒꯤ ꯅꯨꯄꯤ ꯄꯥꯝꯃꯤꯕ ꯑꯩ ꯃꯌꯥꯝ ꯑꯩꯈꯣꯏꯗꯥꯒ ꯀꯨꯞꯅ ꯈꯟꯅꯖꯔꯛꯈꯤꯒꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯍꯥꯏꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗꯥꯒꯤ ꯅꯨꯄꯤ ꯑꯃꯇꯪ ꯌꯦꯡꯕꯤꯔꯛꯎ ꯄꯂꯦꯝ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ ꯍꯣ ꯏꯃꯥ ꯄꯨꯀꯪꯕꯤ ꯅꯆꯥ ꯑꯩꯕꯨ ꯄꯣꯛꯊꯣꯛꯂꯝ ꯀꯩꯗꯅꯣ ꯆꯠꯂꯤꯕ ꯏꯃꯥ ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯇꯕꯗꯒꯤ ꯅꯃꯧ ꯅꯨꯄꯤꯅ ꯑꯩꯕꯨ ꯕꯩꯆꯠ ꯇꯧꯕꯤꯔꯦ ꯕꯩꯆꯠ ꯏꯃꯥ ꯑꯩꯉꯣꯟꯗꯅꯦ ꯊꯕꯛ ꯁꯨꯍꯜꯂ ꯃꯣꯏꯅ ꯇꯨꯝꯅ ꯂꯩꯕ ꯍꯥꯏꯔꯣꯏ ꯍꯥꯏꯇꯣ ꯃꯌꯥꯝ ꯑꯩ ꯀꯔꯝꯕ ꯃꯤꯅ ꯀꯥꯎꯕꯒ ꯃꯤꯅ ꯅꯨꯡꯗꯥꯡꯒꯤ ꯄꯥꯔꯣ ꯌꯦꯛꯄ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯁꯨꯔꯤ ꯃꯣꯏꯅ ꯃꯕꯨꯡꯅ ꯀꯥꯒꯠꯂꯒ ꯅꯨꯡꯉꯥꯏ ꯇꯨꯝꯅ ꯂꯩ ꯁꯅꯥ ꯈꯨꯁꯤꯅ ꯀꯥꯏꯔꯨꯅꯤ I am being nice. Mana tare Maya ada jangan mana tu Tunggu saya Maya Siapa tahu ibu Tabak lah baca Bye hello saya Maya ada kagap na Maya Kurang je lagi macam mana sih gua video mau semjar loh bye terus itu sana apa yang mau bye terus apa Maya ayah kamu guna sih bye bye